ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ manipuristory.com ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯆꯪꯉꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯄꯥꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯁꯪꯕ ꯃꯇꯝꯗ ꯋꯥꯔꯤ ꯄꯥꯕꯤꯕ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯃꯥ ꯑꯅꯤꯒꯤ ꯃꯤꯆꯩꯒꯤ ꯆꯩꯅꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯃꯥ ꯕꯤꯃꯣꯂꯥ ꯆꯪꯂꯛꯇꯨꯅ "ꯂꯩꯃ, ꯆꯥꯛ ꯂꯣꯏꯔꯦ, ꯂꯥꯛꯑꯣ ꯆꯥꯔꯁꯤ꯫ ꯄꯥꯕꯗꯤ? ꯅꯪ ꯄꯥꯕꯗꯤ ꯍꯜꯂꯛꯇ꯭ꯔꯤ, ꯊꯦꯡꯉꯛꯀꯗꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯥꯊꯣꯛꯑꯁꯤ꯫ ꯏꯃꯥ ꯆꯥꯊꯣꯛꯎꯔꯣ, ꯑꯩ ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯒꯦ꯫ ꯍꯩꯃꯥ, ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯕꯁꯤꯗ ꯅꯣꯡꯃꯇ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯌꯥꯎꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯏꯕꯥꯅꯤꯁꯤ ꯐꯥꯎꯕꯗ ꯄꯨꯟꯅ ꯆꯥꯕ ꯐꯪꯗꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯆꯥꯛ ꯊꯥꯡꯇꯣꯛꯑꯝꯃꯒꯦ꯫ ꯕꯤꯃꯣꯂꯥ ꯉꯥꯡꯗꯨꯅ ꯆꯪꯈꯤ꯫ ꯂꯩꯃ ꯍꯧꯒꯠꯇꯦ, ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ꯫ ꯂꯩꯃ ꯃꯨꯖꯥꯎꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕꯅꯤ꯫ ꯏꯃꯨꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯃꯥ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯉꯝꯅꯕ ꯌꯥꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯆꯥ ꯑꯅꯤꯅꯗꯤ ꯃꯃꯥꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯩꯃ ꯅꯨꯡꯁꯤꯅꯔꯛꯂꯦ ꯈꯪꯕ ꯑꯗꯨꯗ ꯃꯃꯥ ꯑꯅꯤ ꯆꯪꯗꯨꯅ ꯇꯣꯛꯍꯟꯕꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯂꯩꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯕꯤꯃꯣꯂꯥ ꯆꯥꯛꯂꯨꯛ ꯃꯃꯥꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ "ꯍꯥꯏ, ꯂꯥꯛꯇ꯭ꯔꯤꯕꯅꯦ ꯅꯪꯕꯣ? ꯂꯥꯛꯑꯣꯅꯦꯍꯦ꯫ ꯆꯥꯔꯣ ꯏꯃꯥ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ"꯫ ꯕꯤꯃꯣꯂꯥ ꯉꯥꯡꯂꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ꯫ ꯕꯤꯃꯣꯂꯥ ꯃꯊꯟꯇ "ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗ꯫ ꯃꯁꯤꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕ꯭ꯔꯥ ꯂꯝꯃꯣꯛ ꯃꯥꯟꯕ ꯑꯁꯤꯒ ꯍꯦꯛ ꯅꯨꯡꯁꯤꯅꯔꯨꯕꯗꯒꯤ ꯃꯁꯤꯅꯗꯤ ꯌꯥꯔꯣꯏ꯫ ꯃꯥꯕꯨ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯕꯤꯗ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯉꯥꯎꯈꯤꯕ ꯇꯥꯔꯦ"꯫ ꯅꯤꯡꯊꯦꯝꯁꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯁꯅꯥꯍꯜ ꯆꯪꯂꯛꯇꯨꯅ "ꯀꯩꯗꯧꯔꯦ ꯍꯤꯞꯇꯨꯅ ꯂꯩꯔꯕꯗꯤ? ꯏꯆꯥꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯔꯣ"꯫ "ꯀꯩꯁꯨ ꯇꯧꯗꯦ"꯫ ꯁꯅꯥꯍꯜ ꯃꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯏ꯫ ꯃꯆꯥꯗ ꯇꯞꯅ "ꯌꯦꯡꯉꯣꯏ, ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯪꯈꯣꯟꯕꯤ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ"꯫ ꯅꯤꯡꯊꯦꯝ ꯇꯞꯅ "ꯏꯃꯥ, ꯂꯩꯃ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯩꯅꯣ? ꯊꯥꯏꯅ ꯏꯃꯥ ꯍꯥꯛꯇꯛꯇ ꯅꯈꯣꯏ ꯌꯥꯅꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯤꯕꯣ? ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯏꯃꯥ ꯈꯣꯏꯅ ꯌꯦꯠꯄ ꯅꯠꯇꯦꯅꯦ꯫ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅꯗꯣ꯫ ꯃꯃꯥꯗꯨꯒ ꯑꯩꯒꯗꯤ ꯃꯃꯤ ꯐꯥꯎꯕ ꯍꯦꯛ ꯅꯦꯠꯅꯕ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯃꯃꯥꯗꯣ ꯇꯧꯕ ꯌꯥꯝ ꯉꯝꯕꯅꯤ꯫ ꯏꯃꯥꯒꯤ ꯁꯝꯁꯦ ꯃꯥꯅ ꯀꯣꯛ ꯀꯣꯏꯅ ꯐꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯆꯥꯅꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨꯅꯦ ꯇꯧꯕ ꯉꯝꯃꯝꯒꯅꯤ, ꯑꯗꯨꯅ ꯌꯥꯗꯦ꯫ ꯏꯃꯥ, ꯂꯩꯃꯗꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯈꯣই ꯑꯅꯤꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯀꯔꯝꯅ ꯂꯩꯅꯔꯣꯏꯗꯧꯔꯤꯕꯅꯣ? ꯏꯆꯥ ꯅꯊꯟꯇꯅꯤ꯫ ꯅꯪ ꯄꯥꯕ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯂꯥꯛꯑꯒ ꯃꯥꯒ ꯅꯠꯇ꯭ꯔꯣ ꯑꯩꯒ ꯂꯩꯗꯣꯏꯁꯦ? ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯏꯃꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯃꯇꯝꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯇꯧꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯃꯥꯁꯨ ꯅꯆꯥ ꯑꯩꯒꯤ ꯌꯦꯡꯂꯒ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯏꯃꯥꯒꯤ ꯃꯊꯛꯇ ꯀꯩꯗꯧꯅꯨꯡꯗ ꯊꯛꯀꯍꯜꯂꯣꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥꯅ ꯇꯧꯔꯛꯂꯕꯗꯤ ꯏꯃꯥꯗꯤ ꯀꯔꯝ ꯇꯧꯅꯤ? ꯅꯅꯥꯎ ꯑꯃ ꯂꯩꯗꯅ ꯃꯥꯒꯤꯗ ꯂꯩꯔꯨꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯤꯃꯣꯂꯥꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ, ꯌꯨꯝꯁꯤꯗ ꯂꯥꯛꯇꯕ ꯉꯝꯃꯣꯏ꯫ ꯃꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏꯅꯦꯍꯦ꯫ ꯅꯤꯡꯊꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ "ꯏꯃꯥ", ꯁꯅꯥꯍꯜ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯕꯤꯗꯨꯅ "ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯏꯆꯥꯁꯤꯗꯤ ꯏꯆꯥꯕꯨ ꯏꯃꯥꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯌꯣꯛꯂꯛꯈ꯭ꯔꯕ ꯑꯍꯤꯡ ꯀꯌꯥꯅꯤ ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥꯅ ꯇꯨꯝꯂꯛꯇꯕ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯅꯤ ꯆꯪꯗꯅ ꯍꯣꯠꯅꯕ ꯐꯥꯎꯕꯗ ꯋꯥꯅꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯏꯃꯥ ꯈꯛꯇꯅ ꯅꯪꯕꯨ ꯀꯌా ꯋꯥꯅ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯇꯥꯅꯅꯕ ꯍꯣꯠꯅꯔꯛꯏ"꯫ ꯁꯅꯥꯍꯜ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯅꯅꯕ ꯌꯥꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯍꯜ ꯑꯃꯗꯤ ꯕꯤꯃꯣꯂꯥ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤꯅꯤ꯫ ꯑꯅꯤ ꯑꯁꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯍꯧꯅ ꯌꯥꯝ ꯌꯥꯅꯔꯛꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯂꯩꯀꯥꯏꯁꯨ ꯅꯛꯅꯅ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯧ ꯑꯣꯏꯔꯕ ꯃꯇꯝꯗꯁꯨ ꯑꯅꯤ ꯑꯁꯤ ꯊꯦꯡꯅꯕ ꯐꯥꯎꯕ ꯃꯇꯤꯟ ꯁꯤꯠꯅꯔꯤꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯍꯤꯞꯂꯒ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯑꯗꯨꯒ "ꯂꯩꯃ, ꯇꯁꯦꯡꯅ ꯑꯩꯕꯨ ꯅꯪꯒ ꯂꯥꯞꯅꯕ ꯇꯥꯔꯕ꯭ꯔꯥ? ꯐꯔꯦ, ꯑꯩ ꯍꯌꯦꯡꯗꯤ ꯃꯥꯒ ꯎꯅꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯍꯥꯏꯅꯔꯒꯦ"꯫ ꯑꯍꯤꯡ ꯑꯗꯨꯃ ꯃꯨꯖꯥꯎ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯐꯤꯅꯥꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯍꯜꯅ ꯃꯆꯥꯗ "ꯍꯩꯃꯥ, ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯁꯤꯗ"꯫ "ꯏꯃꯥ, ꯑꯩ ꯂꯩꯃꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯔꯨꯈꯤꯒꯦ"꯫
ꯅꯤꯡꯊꯦꯝ ꯑꯔꯣꯠꯄ ꯂꯩꯇꯅ ꯃꯃꯥꯗ ꯍꯥꯏꯖꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯃꯍꯧꯁꯥꯅ ꯃꯥꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅꯇ ꯂꯥꯛꯄ ꯃꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯅꯤ꯫ ꯁꯅꯥꯍꯜ ꯎꯅꯕꯗꯤ ꯌꯥꯝ ꯆꯠꯍꯟꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯈꯥꯝꯂꯨꯗꯨꯅ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯐꯔꯦ ꯐꯔꯦ, ꯀꯨꯏꯅ ꯂꯩꯔꯛꯄꯗꯤ ꯌꯥꯗꯦ, ꯑꯗꯨꯒꯅꯦ ꯌꯦꯡꯉꯣꯏ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅꯕꯨ ꯄꯥꯝꯖꯔꯕꯗꯤ ꯁꯤꯙꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯇꯣꯉꯥꯟꯕ ꯒꯨꯟ ꯑꯃ ꯂꯩ, ꯑꯗꯨꯅꯅꯦ ꯍꯩꯅ ꯁꯤꯡꯅ ꯊꯥꯡꯉꯨꯀꯣ꯫ ꯃꯥꯅ ꯇꯧꯁꯤꯟꯅꯔꯛꯄꯗ ꯏꯆꯥꯅ ꯄꯪꯊꯕ ꯌꯥꯗꯦ꯫ ꯅꯤꯡꯊꯦꯝ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯂꯥꯛꯏ꯫ ꯁꯅꯥꯍꯜꯅ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ, ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ, ꯄꯪꯊꯕ ꯌꯥꯕ ꯅꯠꯇꯦ, ꯏꯆꯥꯅ ꯊꯟꯇꯅꯤ꯫ ꯅꯤꯡꯊꯦꯝ ꯆꯠꯅ ꯆꯠꯅ, ꯏꯃꯥ, ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯉꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯁꯪꯁꯥꯔ ꯑꯁꯤꯗ ꯄꯣꯛꯄꯤꯕꯒꯤ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯤꯃꯇꯪꯗꯤ ꯇꯧꯔꯝꯂꯒꯦ꯫ ꯅꯤꯡꯊꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯉꯥꯡ ꯊꯥꯗꯨꯅ ꯂꯩꯃꯕꯨ ꯀꯧꯊꯣꯛꯂꯦ꯫ ꯂꯩꯃ ꯃꯥꯁꯨ ꯉꯁꯤꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ, ꯅꯍꯥ ꯃꯈꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯃꯑꯣꯡꯗ ꯂꯥꯛꯏ꯫ ꯅꯤꯡꯊꯦꯝ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ, ꯂꯩꯃ, ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯂꯩꯃ ꯉꯛꯅ ꯃꯍꯧꯁꯥꯒꯨꯝ, ꯍꯥ, ꯑꯩꯕꯣ? ꯅꯤꯡꯊꯦꯝ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ, ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ, ꯀꯩ ꯆꯥꯔꯛꯀꯦ? ꯂꯩꯃ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧꯗꯨꯗ, ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯣ? ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯍꯥ, ꯑꯩꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯂꯩꯃ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯤꯡꯊꯦꯝ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯃꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯕ ꯃꯈꯩ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯩꯃ ꯃꯥꯕꯨ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯖꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯂꯩꯃꯅ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯅꯤꯡꯊꯦꯝ ꯇꯞꯅ, ꯂꯩꯃ, ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯨꯡ? ꯂꯩꯃꯒꯤ ꯌꯥꯝꯕꯨꯡ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯁꯨꯝꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯩꯃ ꯃꯁꯤꯒꯤ ꯌꯥꯝꯕꯨꯡ ꯍꯥꯏꯕ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯀꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ, ꯃꯥꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯥ ꯍꯥꯏꯕ ꯉꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯩꯃ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯤ ꯑꯁꯤ ꯃꯔꯥꯏ ꯆꯥꯏꯊꯔꯦ ꯍꯥꯏꯕ꯫ ꯂꯩꯃ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯗꯨꯅ, ꯌꯥꯝꯕꯨꯡꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯌꯨ꯫ ꯅꯤꯡꯊꯦꯝ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯩꯃ, ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯤ ꯃꯈꯥ ꯆꯠꯊꯧ ꯍꯥꯏꯕ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯂꯩꯃ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ, ꯑꯗꯨꯒ, ꯌꯥꯝꯕꯣ, ꯅꯪ ꯉꯝꯃꯗ꯭ꯔꯥ? ꯑꯩꯒꯤꯗꯤ ꯏꯃꯥ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯀꯅꯥ ꯑꯃꯨꯛ ꯂꯩꯇ꯭ꯔꯤ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩ ꯈꯣꯡ ꯊꯥꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯂꯩꯃ꯫ ꯋꯥꯁꯤꯈꯛ ꯍꯥꯏꯔꯛꯂꯒ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯂꯩꯃꯗ ꯌꯦꯡꯂꯒ ꯅꯤꯡꯊꯦꯝ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯂꯝꯍꯦꯜꯂꯕ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯏꯍꯧꯔꯛꯄ ꯄꯤꯔꯥꯡ ꯑꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ, ꯑꯗꯨꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯅꯤꯡꯊꯦꯝ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯃꯥꯕꯨ ꯇꯠꯇꯅ ꯀꯧꯔꯗꯨꯅ ꯂꯩꯃ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯊꯃꯣꯏ ꯐꯥꯎꯅ ꯃꯈꯣꯜꯗꯤ ꯊꯣꯛꯄ ꯉꯝꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ, ꯑꯗꯨꯒ, ꯌꯥꯝꯕꯨꯡ, ꯅꯪ ꯑꯩꯒꯤ ꯋꯥꯕꯨꯗꯤ ꯀꯩꯝꯇ ꯊꯥꯕꯤꯗ꯭ꯔꯦꯀꯣ? ꯂꯩꯃ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯐꯝꯊꯩ꯫ ꯂꯩꯃꯒꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯑꯉꯥꯡ ꯑꯗꯨꯅ ꯆꯦꯜꯂꯛꯇꯨꯅ, ꯅꯤꯅꯦ, ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯨ, ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ꯫ ꯂꯩꯃ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯑꯉꯥꯡ ꯑꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯃꯕꯨ ꯅꯝꯗꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯩꯃ ꯊꯃꯣꯏ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯩꯃꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯕꯤꯃꯣꯂꯥ ꯊꯦꯡꯅꯔꯦ꯫ ꯃꯆꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯗꯨꯗ, ꯀꯩꯗꯧꯔꯦ ꯂꯩꯃ? ꯂꯩꯃ ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯅ, ꯕꯨꯕꯣ, ꯇꯥ ꯅꯤꯡꯊꯦꯝꯒ ꯎꯅꯕꯅꯦ, ꯑꯗꯨꯒ ꯅꯤꯅꯦꯅ ꯀꯞꯄꯤꯕ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ, ꯑꯩꯅ ꯎꯅꯔꯨꯔꯅꯨ ꯍꯥꯏꯔꯕꯃꯛꯇꯗ, ꯐꯩ ꯐꯩ, ꯅꯣꯡꯗ ꯉꯥꯟꯈꯤꯁꯅꯨ, ꯕꯤꯃꯣꯂꯥ ꯑꯩꯒꯤ ꯏꯊꯤꯛ ꯈꯪꯍꯟꯒꯦ, ꯍꯦ ꯍꯦ, ꯏꯆꯥꯗ ꯑꯗꯨꯝ ꯀꯥꯏꯍꯧꯕ, ꯐꯩ ꯐꯩ꯫ ꯕꯤꯃꯣꯂꯥ ꯑꯌꯨꯛ ꯉꯟꯇꯥꯅ ꯁꯅꯥꯍꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯅꯥꯍꯜ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯕꯤꯃꯣꯂꯥꯅ ꯂꯥꯛꯏꯕꯒꯤ ꯃꯔꯝ ꯈꯪꯏ꯫ ꯕꯤꯃꯣꯂꯥ ꯅꯨꯡꯁꯤꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ, ꯏꯆꯦ ꯂꯩꯕꯤꯔꯝꯃꯤ? ꯁꯅꯥꯍꯜꯅ ꯕꯤꯃꯣꯂꯥꯗ ꯍꯩꯅꯗꯅ, ꯑꯧ, ꯂꯩꯖꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛꯁꯦ ꯃꯍꯧꯁꯥꯅ ꯀꯌꯥ ꯆꯠꯊꯣꯛꯆꯗꯦ, ꯂꯩꯀꯥꯏ ꯀꯣꯏꯕꯁꯦ ꯀꯌꯥ ꯄꯥꯝꯖꯗꯦ ꯍꯥꯏꯖꯔꯤꯕ꯫ ꯕꯤꯃꯣꯂꯥꯒꯤ ꯃꯆꯠꯇꯨ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯏ꯫ ꯕꯤꯃꯣꯂꯥ ꯄꯤꯡ ꯂꯥꯎꯏ, ꯋꯥꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯣꯔꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯥꯏꯔꯣꯅꯦ, ꯏꯆꯦꯃꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ ꯋꯥꯁꯦ꯫ ꯑꯣ, ꯅꯆꯥꯅꯨꯄꯤ ꯑꯐꯥꯎꯕꯤꯗꯨꯅ ꯏꯆꯥ ꯐꯥꯔꯒ ꯀꯣꯏꯕꯗꯨꯒꯤꯔꯣ? ꯁꯅꯥꯍꯜ ꯑꯆꯥꯄꯣꯠ ꯃꯩꯗ ꯘꯤ ꯍꯩꯖꯤꯜꯂꯛꯏ꯫ ꯕꯤꯃꯣꯂꯥ ꯃꯆꯥꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ, ꯍꯦꯔꯥ ꯏꯆꯦꯃ, ꯑꯗꯨꯗꯤ ꯍꯥꯏꯅꯨ, ꯅꯆꯥꯅꯨꯄꯥꯅ ꯍꯧꯗꯅ ꯏꯆꯥꯅ ꯍꯧꯒꯗꯕ ꯅꯠꯇꯦ,
Macha warak pangamdraga michada tainabigano. Ibema nangna pamlibado hekta haibiro aikhoidine mironga leizadabaga wahakuina ngangnabase kaya pamjade. Hairo hairabani hekta haijaba tare. Ngarang do nachanupaduna kari hairakpuno khangde. Ichado kaptana halai. Icha se aikhoigidi numit thagomna yengjari Iche magi lamok manba aduna ichagi mitaki pita hanba yaba nate matung to honbigano. Hariye RK sana halaigi ichabu tinkhak manbi nangna lamok maleba. Ibema nangi nachanupido aigi minai oiba phawba chanaroi haina ichanupadane haidoklucho imana pamde haina thakibani. Maduda madi yumsida laiba phanglaroi kaina kabliba oirini. Bimola machabu kaisu leitana nganglakpaduda sauningladuna. Kari nangumbana aigi ichada adumna haiba phai yengnaba taredana tha amagi manung asida khul lekai asida khwaidagi sel paiba nupa amada ichase luhongge yeng namit thitna yengu harisini he usittaba. Bimola ngangang duna chatki sanahalna ho ibema khara thuna mukta hongkhro ichagi masak matau phajaba chet lauba imau ama luhongge aikhoisu. Ningthem ngasai makhai ngangnaribadu taduna leiribani. Bimola chakrabaduna thoraktuna iba yare migi mamangde amikaise. Sanahal sauninglambo puma machagi kokthakta hithare. Karigi tokpa masi puma nangna tholiba natro ha nangine haibada napa yaudrobasu aina pumnamak hotnarakpa natro ngasidi nangi haktakta sumang asida leptuna mina wangang haledana. Ningthem mikup khudingi mamana mabu chaina piba aduda sauningladuna Yarima, aisu imana haiba khuding wagado tawri. Mikup khuding, wangang khuding. Nachada China hapirano. Imana pamada, aisu tawridana. Ngasi haiba numit asidagi, aingonda makogi wamta hairakano. Aisu imana yadaba thabagada, amukhana tawri. Ningthem mamada wa kharasi hairamnaga changki sanahal madi makoi maril thitlibani. Bimola na nganglamba adugi. Is, kari, sel khwaidagi paiba nupada luhongge kaini. Ichasu nupani haibase kaura maline. Ani se chengba sum hengalai. Ningthem magi kada thofam khangda hangan handa chattuna lei. Ningthem mathanta. Asuk yamna thamoi piklibasibu karigino. Leima nang yamung budi waroganuko. Ningthem thofam khangde mapaldana mamana ngangbagi makhol kana tari. Ningthem mamagi saraida pothapam khangde. Bimola lambida halakpada legaigi mau thabaga thengnarame. Thabana Bimola ubada. Indomcha kai chaluino. Bimola yam tanna. Ama khaleka ye arke sana hal haibi aphaubi tonggambido moida chaluini. Heima kaidoba yaurage harisibo. Ibema ichanupi pokpagi mathani ichagi hakani dana. Thaba hairaklibodu bab adum tai lekai asigi ahaldagi nahadagi phauba ningthem amani leimagi nusinaba mipum khuding loina khangnaribani. Mama anigi matau sikiduna makha phongdabai wani. Kari haribanu indomcha khangde bema ani ese lona nusinaraga leirame adugini adubu kaidawi haigi indomcha ningthem se su phari dudi aikhoi leimaga maga khangnabase yam chanabani. O wari se nakhoisu khanglamliba oire nakhoidi khanglaga karigi aingonda haidriba. Thaba do Bimola gi mataududa wangangadaba phawba kire thaba tapna. Indomcha hoisu khanglamgadrana ho khanglagabu masigi phibam asibu yawan khigadro. Indomcha phibam haisibu haujikti pharedana ani ese setoknaba khaidoknaba hotnabada Indomcha se migi masamamu phoinaba taredana. Indomcha khoina tawribadubu ani dunadi yabra Indomcha karigi yadani yadaba yaba nate makhoigi imungdagane ichanupi sele henba yaba nate lonaga hatoklamgadawribani. Mama aigidine icha mathantani icha khaktani mangjagadaba makhoigidi nupani mang karakpadagi hauna nupi yema yengkigadawribani. Ningthemnadi yarabro Indomcha ho khangde ngarang unarui haidana kaplaga changi kari hairakpanu khangde madusu mamagi machani kayam pharamdoino sigi wasi tosi nupa phabamda silo mase thuna luhong thokidaba yararoi. Nupagi wadi yam leide Indomcha aikhoi leimana ningthem nungsisaba asida haingamdaduna leiribani kuirabani mabu mama oizarage haiba. Bimola saurambu pumba hantarai aduga kanagi imungno nupaduna kamdauba. Indomcha aigi ipamlumgi ini amagi machani lau inkhol ka yamna leikraba
Nupa machadusu masak thoina thiba nate. Nupisu koyo haiba hek yadadana leiba. Mamana thiba nupido launi haidana leiriba. Maram kase mokhraba jani. Is phare phare. Adu hekta tawrasi. Nangnabu aikhoigi phattanaba sinba haunade. Adudi aikhoi leimanabu yarakadrane. Mana yadaba yaba nati. Yani ai simge. Phare adudi Indomcha na leimagi machin handa amuta hangbi. Karigumba yarabadi ai amuk changhalakke. Mana yade haibaga yaba nate ko. Masigine imungsida leitraga loire. Nupado makhong teke teksanu. Anidu leimagi oiba yaba wari kaya ama sanaduna mayum-mayumda halaknare. Leima ayuki thabak tawduna leirami. Mama ubada. Ima, kai chaluino. Tum hawgalakpaga leiramdabaduda aidi koiti thiruini. Bimola hanglaklibudu khumde aduga. Napadi kai chakre. Pabadi inkholomda chakhibani. Bimola magi nupagi manaktamna lai. Kulla inkhol suduna leirami. Bimola na. Nupa, sidam talak piyo. Thabak subaga lairi. Kari muk tawragi ayuk sida. Kulla magi nupigi manakta laktuna famthai. Aikhoi leimase luhongkrasi. Kulla ingaw na. Kaida, kanada. Aikhoi thabana sila ani hai nupadudi. Hera nangsu, mathong huktaba angang. Masaga khangnaba nataba nupadabu karamna yum pangadawribano. O, makhoi mapagi se khangnaba nupa yamna pamagi warane. Aduna aphabanini nangbo. Icha nupi sina yum pangraga. Makhoi mapabu changdaba ngamgadawribro. Karinoni nupi nangbo. Mari makhong samudaba ngakta ngangai sibo. Laikai imung asina ngangnariba asibu. Makhoi mapabu nanado pangbirabro. Karinoni nupi nangna haninglibadubo hekta hayune. Ho nacha nupi se RK Sanahalgi macha nupa lamok manba ama leibado aduga khangnai haina wa launariba sibu karimata khangbidrabro. Aduga maduna nangna aduk sauribaduna karige. Pharabadi khangnajasanu kaisu kaide. Bimola magi michangda kanamta leiraktaba asida makhoi maril thitpada loire. Bimola fuk hawgatuna. Phare lehalo ko mama dusu nupa leitrabani. Makhoi mapa hek yingbiyu. Bimola sauna chatkre. Kulla na mathanda. Karinoni masina haisibo. Kulla ngahak wakhal tawduna. Mana haiba Sanahal sibo. Maga thaina masam phuina kibu nupido oina jarani. Soidre. Madu soidana oiramgani. Adu natradi mana asuk sauribase saufam thokte. Bimola machada amu. Leima, nang luhongnaba tawsi. Imana siliba asida nang yaw. Leima hairaklibatuda chap leptuna. Kaino imana haibiridubo. Aina hairibasine ichagi khwaidagi afaba oigadawribani. Nangne Sanahalgi manakta leidana kaidongnungda nungaiba ngamoi. Imagi bema wakhal muna khalu. Wari sibu ima. Hai, ai loina khangbajani. Aise nangbu pokliba namani. Haujiksune makhoidagi halaklibani ai. Leima ningthemgi mayumdagi halae haibaduda pakhatpana loikre. Madi ngarangi waridu mama khanglam loi haina khanbani. Leima pakhatpa amaga loinana. Imadi kaidobo chaluriba migi mayumduda. Lei maram lei. Makhoina usidaba yaba nate. Aina leiba yaroi hairisini. Ima, nakhoigi haktakta yanade haiduna. Aikhoigi haktak phawbada sum nungsinadana leigani haibadudi lahangani. Ima khoisu wakhal khara tabi. Hai, mama aduna tanadi. Macha nupa aduna su nangbu nungsidine he. Nungsina luna khanjariba misak amana aiba nungside hairakpa asida kari amu haironi wabagi pankhai mikub aduda leima lanthorakle. Leima tapna. Mana imada kai hairaino. Hai ba haidabadugi waduna tongana thamko. Hai hairabasu isagi damaktani khang. Mana nangbu khandabagi natro. Ngarang hairamiba tawramibado. Leima mamana hairakliba aduga ningthemna tawrakliba aduga mama koktu ngaurai Bimolana amuksu. Phana yade hairabasu. Nangbu mana nungsiba oirabadi nangidamak chawthokna lepa ngamgadabani. Nangi karisu khandaba nupa aduda nangbu karamna imana thajagadawribano. Ichadi nathantani. Mangba yaba natin he. Leima mamana wangang silakpa aduga haukiba matamgi warisu mangda sangsang urai haina kibani. Ningthem leimagi nungsinaba. Leima mamitagi mapisu sintharai Bimolana. Usittana yumda laiba ibu ngahakta phawba phammuksu haidaba. Aduga nacha nupina nupini.
ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯨꯄꯥꯅꯤ, ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯒ ꯂꯨꯍꯣꯡꯒꯦ, ꯏꯆꯥꯕꯨ ꯃꯤꯅꯥꯏ ꯑꯣꯏꯕ ꯐꯥꯎꯕ ꯆꯟꯅꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕ ꯏꯆꯥꯁꯤꯕꯨ ꯕꯤꯃꯣꯂꯥ ꯃꯆꯥꯒꯤ ꯋꯥꯈꯜ ꯑꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯀꯥꯝꯁꯤꯟꯕ ꯌꯥꯕ ꯍꯨ ꯀꯥꯝꯁꯤꯜꯂꯛꯏ꯫ ꯂꯩꯃ ꯃꯥꯁꯨ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯂꯩꯃ ꯅꯤꯡꯊꯦꯝꯅ ꯎꯠꯂꯝꯂꯤꯕ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯃ ꯃꯥꯒꯤ ꯃꯊꯧ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯤꯡꯊꯦꯝ ꯎꯅꯒꯦ ꯍꯥꯏꯅ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯣꯝꯕꯤꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯝꯗꯥꯏꯗ ꯁꯅꯥꯍꯜꯒ ꯊꯦꯡꯅꯔꯦ꯫ ꯂꯩꯃ ꯁꯅꯥꯍꯜ ꯎꯕꯗ ꯈꯣꯡꯀꯥꯞ ꯇꯞꯊꯩ꯫ ꯁꯅꯥꯍꯜ ꯃꯥꯁꯨ ꯃꯇꯥ ꯆꯥꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯩꯃ ꯇꯨꯃꯤꯟ ꯅꯣꯊꯗꯨꯅ ꯆꯠꯂꯤ꯫ ꯁꯅꯥꯍꯜ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯔꯀꯥꯏꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯟꯁꯤꯜꯂꯛꯑꯕꯣꯏꯔꯦ? ꯇꯧꯕꯤꯅꯨ ꯇꯧꯕꯤꯅꯨ, ꯏꯆꯥꯗꯤꯅꯦ ꯑꯄꯪꯕꯅꯤ, ꯂꯥꯡ ꯊꯥꯛꯄ ꯂꯦꯞꯄꯤꯌꯨ꯫ ꯁꯅꯥꯍꯜ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ, ꯄꯥꯝꯗꯦ꯫ ꯂꯩꯃ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯁꯅꯥꯍꯜ ꯃꯈꯥ ꯇꯥꯅ ꯃꯤꯃꯥꯡꯗꯅ ꯇꯧꯁꯤꯟꯅꯕ, ꯏꯆꯥ ꯅꯨꯄꯥꯗꯅ ꯐꯗꯤ ꯐꯔꯥ ꯁꯥꯔꯒ ꯁꯨꯝꯕꯤꯕ, ꯍꯩꯈ꯭ꯔꯦ ꯍꯩꯈ꯭ꯔꯦ, ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯀꯌꯥꯗ ꯂꯥꯟꯖꯗꯕ ꯃꯥꯜꯂꯤꯕꯅꯣꯅꯦ ꯁꯦ? ꯑꯩꯒꯤ ꯏꯆꯥꯒꯅꯦ ꯎꯅꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯂꯩꯃ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯂꯥꯛꯏꯁꯦ, ꯏꯆꯥ ꯑꯁꯤ ꯑꯃꯨꯛ ꯆꯦꯟꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯃꯥꯅ ꯆꯠꯀꯗꯕ ꯑꯗꯨ ꯆꯠꯇꯅ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯟꯖꯤꯜꯂꯛꯏ꯫ ꯇꯣꯝꯕꯤ ꯁꯨꯃꯥꯡꯗ ꯆꯦꯡ ꯈꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯇꯣꯝꯕꯤꯗ ꯐꯥꯎꯕ ꯀꯧꯔꯝꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯂꯩꯃ ꯀꯩꯗꯧꯔꯒꯦ? ꯇꯣꯝꯕꯤꯗꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯩꯃ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯣꯝꯕꯤꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯋꯥꯗꯨ ꯁꯦꯡꯅ ꯍꯥꯏꯌꯣꯕꯁꯦ꯫ ꯂꯩꯃ ꯐꯅ ꯀꯨꯏꯅ ꯀꯞꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯃ ꯇꯞꯅ, ꯇꯣꯝꯕꯤ, ꯑꯩ ꯏꯃꯥꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯤ꯫ ꯏꯃꯥꯈꯣꯏꯒ ꯇꯥꯅꯤꯡꯊꯦꯝꯈꯣꯏꯒ ꯌꯥꯝꯅꯁꯨ ꯁꯥꯎꯅꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯁꯨ ꯇꯥꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯩ, ꯌꯥꯝ ꯉꯥꯡꯉꯝꯃꯤ꯫ ꯇꯣꯝꯕꯤ, ꯑꯩꯁꯤꯕꯨ ꯇꯥꯅꯤꯡꯊꯦꯝꯒ ꯂꯥꯞꯅꯕ ꯇꯥꯔꯕꯣ? ꯃꯈꯥ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯃ ꯀꯞꯈꯤ꯫ ꯇꯣꯝꯕꯤ ꯂꯩꯃꯒꯤ ꯃꯁꯝ ꯑꯗꯨ ꯅꯥꯟꯕꯤꯗꯨꯅ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯏꯅꯦ ꯁꯅꯥꯍꯜꯗꯤꯅꯦ ꯃꯁꯥꯒꯤ ꯈꯔꯁꯨ ꯇꯧꯖꯕꯅꯤ, ꯃꯕꯨꯛꯇꯗꯤ ꯋꯥ ꯀꯩꯁꯨ ꯂꯩꯇꯕꯅꯤ꯫ ꯑꯩ ꯇꯥꯅꯤꯡꯊꯦꯝ ꯀꯧꯔꯨꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯇꯣꯝꯕꯤꯒ ꯅꯤꯡꯊꯦꯝꯒ ꯌꯨꯝ ꯊꯪꯅꯅ ꯂꯩꯕꯅꯤ꯫ ꯇꯣꯝꯕꯤ ꯅꯤꯡꯊꯦꯝ ꯀꯧꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯏ꯫ ꯁꯅꯥꯍꯜ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯣꯝꯕꯤꯁꯨ ꯈꯔꯗꯤ ꯍꯜꯂꯤ꯫ ꯁꯅꯥꯍꯜꯅ, ꯇꯣꯝꯕꯤ, ꯅꯪ ꯇꯥꯅꯤꯡꯊꯦꯝ ꯀꯧꯕ ꯂꯥꯛꯏꯕ ꯑꯣꯏꯅꯤꯅꯦ ꯍꯥ? ꯑꯧ, ꯍꯣꯏꯅꯦ꯫ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ, ꯇꯣꯝꯕꯤ, ꯅꯪ ꯂꯥꯛꯏꯔꯣ? ꯑꯧ ꯇꯥꯅꯤꯡꯊꯦꯝ꯫ ꯑꯅꯤꯗꯨꯒꯤ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ, ꯇꯣꯝꯕꯤ, ꯅꯪꯅ ꯅꯨꯄꯤꯅꯤ, ꯅꯤꯡꯊꯦꯝ, ꯅꯪꯅ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯇꯤꯟꯅꯕ ꯌꯥꯗꯦ, ꯃꯇꯨꯡ ꯇꯤꯟꯅꯅꯨ꯫ ꯅꯈꯣꯏꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯉꯥꯛꯇꯅꯤ, ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩ꯫ ꯁꯅꯥꯍꯜ ꯇꯣꯝꯕꯤꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯗꯨꯅ, ꯅꯪꯅ ꯇꯥꯅꯤꯡꯊꯦꯝ ꯀꯧꯕ ꯂꯥꯛꯏ ꯑꯣꯏꯔꯤꯅꯤꯅꯦ? ꯍꯤꯡꯆꯥꯕꯤꯗꯨ ꯅꯈꯣꯏꯗ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ? ꯌꯦꯡꯉꯣꯏ, ꯏꯅꯦ ꯋꯥ ꯍꯥꯏꯒꯦ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯥꯒꯤ ꯄꯥꯎ ꯄꯨꯔꯛꯀꯅꯨ꯫ ꯄꯨꯔꯛꯄ ꯊꯣꯛꯑꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯆꯠꯂꯣ, ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯌꯨ꯫ ꯇꯥꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯄꯥꯝꯗꯦ, ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯨꯆꯣ꯫ ꯆꯣ ꯆꯣ ꯆꯣ꯫ ꯇꯣꯝꯕꯤꯕꯨ ꯍꯨꯏ ꯍꯧꯗꯣꯡꯗꯧꯅ ꯇꯥꯜꯂꯛꯏ꯫ ꯇꯣꯝꯕꯤ ꯃꯇꯧ ꯑꯗꯨꯗ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯥ ꯑꯗꯨ ꯍꯥꯏꯔꯝꯗꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯦꯝꯅ, ꯇꯣꯝꯕꯤ, ꯍꯩ, ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯥꯏꯔꯕꯃꯛꯇꯗ ꯅꯨꯄꯤꯒ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯅ꯫ ꯅꯤꯡꯊꯦꯝ ꯃꯃꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯅꯤꯡꯊꯦꯝ ꯄꯥꯡꯒꯜ ꯑꯝꯇ ꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯅꯤꯡꯊꯦꯝ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯅ ꯂꯥꯛꯇꯨꯅ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯂꯩꯃ ꯈꯧꯔꯥꯡꯅ, ꯇꯣꯝꯕꯤ, ꯂꯥꯛꯍꯧꯔꯕꯣ? ꯂꯥꯛꯀꯦ ꯍꯥꯏꯔꯛꯄ꯭ꯔꯥ? ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯌꯣ ꯍꯥꯏꯔꯛꯀꯦ? ꯇꯣꯝꯕꯤ ꯍꯪꯂꯛꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯥꯛꯅ ꯄꯤꯕ ꯉꯝꯗꯦ꯫ ꯂꯩꯃ ꯅꯤꯡꯊꯦꯝ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯇꯩꯊꯣꯛꯆꯩ, ꯑꯗꯨꯒ ꯃꯁꯥꯒꯤ ꯐꯤꯕꯝ ꯁꯦꯝꯖꯩ꯫ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯇꯣꯝꯕꯤ ꯇꯞꯅ, ꯂꯩꯃ, ꯑꯍꯥꯎ, ꯇꯥꯅꯤꯡꯊꯦꯝ ꯀꯩ ꯍꯥꯏꯔꯛꯀꯦ? ꯇꯣꯝꯕꯤ ꯐꯅ ꯀꯨꯏꯅ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯗꯦ꯫ ꯂꯩꯃ ꯑꯃꯨꯛꯁꯨ, ꯃꯥ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯕ? ꯃꯥ ꯂꯥꯛꯑꯗꯤꯅꯦ ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯃꯄꯨꯡ ꯐꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯂꯩꯃ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ, ꯇꯣꯝꯕꯤ, ꯇꯥꯅꯤꯡꯊꯦꯝꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ? ꯁꯤ ꯍꯥꯏꯔꯛꯎ꯫ ꯂꯩꯃ, ꯅꯪ ꯏꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯗ ꯌꯥꯈ꯭ꯔꯣ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯇꯥꯅꯤꯡꯊꯦꯝ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ꯫
ꯂꯩꯃ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯦ꯫ ꯂꯩꯃ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯀꯞꯂꯛꯏ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯃꯅ ꯃꯥ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ꯫ ꯃꯥꯅ ꯑꯩꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯇꯣꯝꯕꯤ, ꯑꯩꯁꯦ ꯄꯪꯗ꯭ꯔꯥ? ꯑꯩꯃꯨꯛ ꯄꯪꯕ ꯃꯤꯁꯦ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯗꯨꯅ ꯂꯥꯛꯄ꯫ ꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯇꯥ ꯅꯤꯡꯊꯦꯝꯒꯤꯁꯨ ꯃꯥꯅ ꯈꯟꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯏꯗꯦ ꯁꯅꯥꯍꯜꯕꯨ ꯌꯥꯝ ꯀꯤꯅ ꯆꯠꯆꯕꯅꯤ꯫ ꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯉꯒ ꯑꯩ ꯍꯥꯏꯔꯛꯀꯦ꯫ ꯍꯪꯉꯨꯔꯅꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯂꯩꯃ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥ ꯑꯃꯗꯤ ꯊꯕꯥꯅ ꯁꯤꯟꯗꯨꯅ ꯂꯩꯃꯒꯤ ꯂꯨꯍꯣꯡꯕ ꯋꯥ ꯂꯣꯏꯁꯤꯟꯅꯔꯛꯂꯦ꯫ ꯁꯣꯝꯗ ꯂꯩꯃ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜꯗ ꯆꯥꯕ ꯊꯛꯄ ꯈꯪꯗꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯕꯤꯃꯣꯂꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯆꯥꯛꯁꯦ ꯁꯥꯔꯤꯀꯥꯟꯗ ꯆꯥꯔꯁꯤ꯫ ꯑꯗꯨꯒꯅꯦ, ꯅꯅꯦ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯐꯅꯦꯛꯀ ꯐꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯧꯔꯨꯁꯤ꯫ ꯕꯤꯃꯣꯂꯥ ꯃꯆꯥꯒꯤ ꯑꯀꯥꯏꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯍꯦꯟꯅ ꯃꯌꯤ ꯆꯠꯄ ꯌꯥꯕ ꯋꯥ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯂꯩꯃ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯅꯥꯀꯣꯡ ꯑꯗꯨ ꯏ ꯇꯥꯒꯗꯧꯔꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯕ ꯑꯗꯨ ꯐꯥꯎꯕꯗ ꯊꯃꯣꯏ ꯑꯗꯨꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ꯫ ꯂꯩꯃ ꯇꯞꯅ, ꯏꯃꯥ ꯆꯥꯔꯨꯔꯣ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯀꯔꯤꯒꯤ ꯆꯥꯅꯤꯡꯗꯕ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛꯇ ꯆꯔꯥꯒ ꯍꯤꯟꯕꯤꯗꯅ ꯀꯞꯄꯤꯔꯤꯕ? ꯂꯥꯎ ꯂꯥꯎ, ꯑꯩꯒ ꯑꯣꯏꯔꯗꯤꯅꯦ, ꯅꯋꯥꯗꯨꯝ ꯂꯧꯗꯦ ꯍꯥꯏꯗꯅ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯊꯣꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯌꯥꯝ ꯊꯨꯅ ꯂꯥꯎꯀꯣ, ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯕꯤꯃꯣꯂꯥ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯠꯇꯅ ꯇꯥꯍꯜꯂꯤ꯫ ꯂꯩꯃ ꯑꯃꯨꯛꯁꯨ ꯀꯞꯂꯛꯏ꯫ ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯑꯩꯒꯤ ꯄꯥꯎꯁꯦ ꯀꯩꯝꯇ ꯇꯥꯗꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯩꯃ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯂꯝꯂꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤꯕ ꯑꯁꯤꯗ ꯃꯥ ꯈꯥꯡꯕ ꯉꯝꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯪꯂꯥ ꯍꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯃꯃꯥꯒꯤ ꯖꯥꯔꯨꯅꯨꯡꯗ ꯂꯩꯗꯨꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯃꯩꯁꯥꯅ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯥ ꯉꯁꯤꯗꯤ ꯃꯄꯥꯡꯒꯜ ꯐꯨꯗꯣꯔꯛꯏ꯫ ꯃꯃꯥ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯤꯡꯊꯦꯝ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ, ꯇꯣꯝꯕꯤ, ꯇꯣꯝꯕꯤ, ꯇꯣꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯇꯥ ꯅꯤꯡꯊꯦꯝ, ꯅꯪ ꯂꯥꯛꯏꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯂꯣꯝꯗ ꯃꯃꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯨꯅ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯅꯪ ꯂꯩꯃꯕꯨ ꯑꯝꯇ ꯀꯧꯔꯨꯆꯣ꯫ ꯇꯣꯝꯕꯤ ꯀꯩꯁꯨ ꯈꯨꯝꯗꯦ꯫ ꯅꯤꯡꯊꯦꯝ ꯑꯃꯨꯛꯀꯁꯨ, ꯑꯩ ꯃꯇꯥꯡꯗ ꯌꯥꯈꯤꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯇꯥ ꯅꯤꯡꯊꯦꯝ, ꯃꯁꯦꯝꯁꯦ ꯂꯩꯃꯒꯤ ꯍꯩꯖꯤꯡꯄꯣꯠꯅꯤ꯫ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯀꯣꯛꯊꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯤ ꯊꯃꯣꯏꯗ ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯗꯨꯅ, ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯊꯨꯅ? ꯑꯩꯅ ꯂꯥꯛꯑꯝꯕꯗꯣ ꯃꯥ ꯇꯥ ꯅꯤꯡꯊꯦꯝꯒ ꯎꯅꯒꯦ ꯍꯥꯏꯅ ꯀꯧꯔꯨꯆꯣ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯏꯅꯦ ꯁꯅꯥꯍꯜꯅꯁꯨ ꯌꯥꯝꯅ ꯉꯥꯡꯕꯤꯈꯤꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯂꯨꯍꯣꯡꯒꯗꯧꯔꯤꯁꯤꯁꯨ ꯃꯃꯥꯈꯣꯏꯅ ꯁꯤꯟꯕ ꯅꯨꯄꯥꯗꯅꯤ꯫ ꯅꯤꯡꯊꯦꯝ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯀꯜꯂꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯕ ꯉꯝꯗꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯇꯣꯝꯕꯤ, ꯂꯩꯃꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯤꯡꯊꯦꯝ ꯃꯄꯥꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯗꯨꯗ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯊꯣꯛꯂꯛꯇꯨꯅ, ꯅꯤꯡꯊꯦꯝ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎ꯫ ꯅꯃꯥ ꯑꯅꯤꯁꯤꯇꯪ ꯅꯨꯡꯁꯤꯅꯔꯝꯕꯗ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯅꯤꯡꯊꯦꯝ ꯇꯣꯝꯕꯤꯒꯤ ꯃꯃꯥꯒꯤ ꯃꯈꯣꯡꯗ ꯇꯨꯗꯨꯅ, ꯏꯗꯣꯝꯆꯥ, ꯅꯆꯥꯒꯤ ꯂꯩꯃꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏꯗ꯭ꯔꯣ? ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯃꯥ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ ꯏꯗꯣꯝꯆꯥ꯫ ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯃꯥꯕꯨ ꯑꯃꯨꯛ ꯉꯥꯎꯍꯜꯂꯔꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄꯅ ꯉꯁꯤꯗꯤ ꯂꯩꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯔꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯗꯨꯅ ꯂꯩꯃꯕꯨ ꯂꯧꯕ ꯂꯥꯛꯄꯒꯤ ꯗꯣꯟ ꯃꯈꯣꯜꯅ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯤ꯫ ꯅꯤꯡꯊꯦꯝ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ, ꯇꯣꯝꯕꯤ, ꯇꯥꯔꯤꯕ ꯗꯣꯟ ꯃꯈꯣꯜꯁꯤꯕꯨ ꯂꯩꯃ ꯂꯧꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯇꯣꯝꯕꯤ ꯃꯥꯁꯨ ꯂꯩꯃꯒꯤ ꯂꯨꯍꯣꯡꯕ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥ ꯉꯥꯏꯔꯤꯕꯅꯤ꯫ ꯇꯣꯝꯕꯤ ꯃꯃꯥꯅ ꯃꯐꯤ ꯁꯦꯠꯇꯨꯅ ꯀꯦꯅ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯆꯦꯟꯁꯤꯟꯗꯨꯅ, ꯏꯗꯣꯝꯆꯥ, ꯏꯗꯣꯝꯆꯥꯅ ꯆꯠꯂꯤꯁꯦ ꯑꯩꯒꯤ ꯂꯩꯃꯕꯨ ꯂꯧꯕ ꯆꯠꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯅꯤꯡꯊꯦꯝ, ꯏꯗꯣꯝꯆꯥꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯀꯞꯀꯅꯨꯅꯦ ꯅꯪꯕꯣ꯫ ꯏꯗꯣꯝꯆꯥ, ꯂꯩꯃ ꯂꯧꯕ ꯂꯥꯛꯄꯒꯤ ꯃꯈꯣꯜꯁꯦ ꯑꯩ ꯇꯥꯕ ꯉꯝꯗꯦꯌꯦ꯫ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ
ꯂꯩꯃꯅ ꯄꯤꯔꯝꯕ ꯂꯩꯅꯥꯆꯣꯝ ꯑꯀꯪꯕ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯒ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯕꯤ, ꯃꯁꯦ ꯃꯉꯣꯟꯗ ꯈꯔ ꯄꯤꯕꯤꯌꯨ꯫ ꯃꯥꯗꯤ ꯑꯉꯥꯡꯕ ꯃꯆꯨꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯂꯩ ꯑꯁꯤꯃꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯆꯟꯅꯐꯝꯁꯨ ꯈꯪꯉꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯅꯩ꯫ ꯗꯣꯟꯒꯤ ꯃꯈꯣꯜꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯤꯟꯊꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨꯗꯕꯨ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔ ꯃꯥꯜꯂꯦ꯫ ꯃꯈꯣꯜ ꯑꯗꯨ ꯅꯤꯡꯊꯦꯝꯕꯨ ꯁꯪꯁꯥꯔ ꯄꯨꯝꯕꯒꯤ ꯑꯋꯥꯕ ꯄꯤꯔꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯇꯠꯇꯅ ꯎꯅꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ, ꯌꯥꯝꯕꯨꯡꯒꯤ ꯂꯩꯃ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣꯀꯣ ꯅꯪꯗꯤ, ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ꯫ ꯅꯪ ꯌꯥꯝꯕꯨꯡꯗꯤ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯉꯥꯏꯈꯤꯒꯦꯀꯣ꯫ ꯁꯣꯝꯗ ꯂꯩꯃ ꯂꯨꯍꯣꯡꯕꯒꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯔꯤ꯫ ꯂꯩꯃ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯜꯂꯤ꯫ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯩꯃꯗꯨ ꯐꯖꯩ ꯉꯁꯤꯗꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯅꯤꯡꯉꯣꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯕ꯫ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯂꯩꯃꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯆꯥꯁꯦ ꯉꯁꯤꯗꯤ꯫ ꯂꯩꯃ ꯑꯃꯗꯤ ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯤꯗ ꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯝꯕꯤꯒꯤ ꯃꯃꯥꯁꯨ ꯆꯥꯎꯅ ꯃꯐꯝ ꯀꯟꯈ꯭ꯔꯤꯕꯅꯤ꯫ ꯂꯩꯃ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯎꯕꯗ ꯍꯦꯟꯅ ꯀꯞꯅꯤꯡꯂꯛꯏ꯫ ꯂꯩꯃ ꯃꯥꯏꯊꯣꯡꯗ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯏ, ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯄꯤꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯂꯩꯃꯒꯤ ꯄꯤꯔꯥꯡꯒꯤ ꯑꯥꯔꯊ ꯈꯪꯉꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯃꯥꯅ ꯃꯈꯥ ꯇꯥꯅ, ꯍꯥꯏ ꯑꯉꯥꯎꯕꯤ, ꯉꯁꯤꯗꯤ ꯀꯞꯄ ꯐꯠꯇꯦ, ꯀꯞꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯦ꯫ ꯂꯩꯃ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗ ꯃꯃꯥꯒꯤ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯇꯨꯔꯣꯏꯅꯔꯕ ꯈꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ꯫ ꯑꯅꯧꯕ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯟꯅꯅꯕ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤ꯫ ꯇꯣꯝꯕꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯩꯃ, ꯁꯦ ꯅꯤꯡꯊꯦꯝꯅ ꯄꯤꯔꯛꯄꯅꯤ꯫ ꯂꯩꯃ ꯃꯤꯡ ꯑꯗꯨꯗ ꯄꯟꯕꯗ ꯊꯤꯡꯗꯨꯅ ꯄꯜꯂ ꯅꯝꯈꯥꯏꯕꯒꯨꯝꯅ ꯃꯃꯤꯠ ꯃꯄꯤ ꯑꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯀꯞꯂꯛꯏ꯫ ꯂꯩꯃꯅ, ꯇꯣꯝꯕꯤ, ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯅꯤꯀꯣ꯫ ꯅꯤꯡꯊꯦꯝꯒ ꯎꯅꯕꯁꯨ ꯌꯥꯔꯔꯣꯏꯀꯣ꯫ ꯅꯤꯡꯊꯦꯝꯒꯤ ꯂꯩꯃ ꯍꯥꯏꯅꯕꯗꯣ ꯉꯁꯤꯗꯒꯤ ꯍꯥꯏꯔꯔꯣꯏꯀꯣ꯫ ꯑꯩꯁꯦ ꯃꯧ ꯑꯣꯏꯔꯦꯀꯣ ꯉꯁꯤꯗꯒꯤ꯫ ꯅꯤꯡꯊꯦꯝꯒ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯑꯩꯒ ꯊꯨꯡꯅꯔꯔꯣꯏꯀꯣ꯫ ꯂꯩꯃ ꯇꯣꯝꯕꯤꯅ ꯈꯨꯝꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯍꯪꯂꯛꯏ꯫ ꯇꯣꯝꯕꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯂꯩꯃꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯆꯪꯂꯛꯇꯨꯅ, ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ? ꯇꯣꯝꯕꯤ, ꯂꯥꯛꯑꯣ, ꯃꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯃꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ, ꯁꯦ ꯉꯁꯤꯗꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯆꯥꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯂꯩꯃ ꯇꯣꯝꯕꯤꯒꯤ ꯃꯃꯥꯗ, ꯏꯗꯣꯝꯆꯥ, ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯇꯣꯝꯕꯤꯒꯤ ꯃꯃꯥꯁꯨ ꯊꯃꯣꯏ ꯑꯗꯨ ꯐꯥꯖꯤꯟꯖꯗꯨꯅ, ꯀꯞꯀꯅꯨ, ꯃꯁꯤꯅꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯦ꯫ ꯇꯣꯝꯕꯤꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯕꯨꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗꯕ ꯃꯐꯝ ꯑꯗꯨꯗ ꯅꯝꯗꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯁꯅꯥꯍꯜ ꯑꯃꯗꯤ ꯕꯤꯃꯣꯂꯥ ꯑꯅꯤꯒꯤ ꯑꯅꯤꯡꯕꯗꯤ ꯊꯨꯡꯂꯦ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯩꯆꯥꯛꯁꯨ ꯎꯗꯅ ꯂꯩꯃꯁꯨ ꯅꯤꯡꯊꯦꯝꯒꯤ ꯅꯨꯡꯁꯤꯕ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯤꯆꯩꯅ ꯅꯤꯡꯊꯦꯝꯁꯨ ꯂꯩꯃꯒꯤ ꯅꯨꯡꯁꯤꯕ ꯃꯇꯝ ꯆꯨꯞꯄꯒꯤ ꯀꯣꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯃꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛ